अहनबद ngasi maroiba pau pizore job card khusuman ningthina pibidre haina Imphal West DC office ta job card holder singna thomjin kre covid ne haibagi mipai bigano laihau hobagi layong laklagadi yumda tongana leibiu haina Director Health Services Manipur Dr. Chambo Golmei na hairi Manipur da haukiba pung kunmarigi manungda sample nimpuga mathoi test tawbada miyoi 16 COVID-19 positive oire amadi International Olympic Day gi thauram Manipur Olympic Association asinduna pangthokre Kurumjari ISTV pau mireng tabiri bapunamakpu taram nok chure ngasigi maroiba pau sing miyam da pizari Salam Ward number 5 awang kuno GP amasung ZP share gi thabak sukraba matung da lemhowa Mendes lising amaga chamri asi administrative committee gi member amadi GRS awang kuno GP ani na job card holder chaniga kuntraga ni panda piga davada chamaga humputara taret khakta da Pirambaga loinana numit tarani gi pibiramle aduga job card holder humfuga mathoidadi pibiramdre pidriba singasi athubada pithokpiu haina lamsang sigi salam da pangthokpa paumisinga unabada job card holder amana phongdorakli job card holder kaya yauna pangthokiba paumisinga unaba duda mahakna makhatana atei job card holder singda pibi khibagom lemhoriba job card holder humfuga mathoidasu pibinaba mari leinaba authority na miteng sangbiu haiki aina haijaning bading asi thalam wa number 5 ki awang khono JP amadi JP gi share gi thabak ta su khraba matung lem horiba nimit lising amaga samli asi Pm-Istv committee gi member oriba lisiganta maitai amadi GRS awang khono JP asina jokal holder sani ga kuntha nipan da piga da badu sama ko muta tare khapta da pibiramle nimit tarani pibiramle maram asin aduna lemhoriba jokal akhoi humbu ma thoi dasu mamang da pikhiba nimit tarani asiga chap manana lemhoriba member akhoi dasu pibiu haina mari leinaba authority da haijari Administrative Committee awang kuno Gram Panchayat na job card holder singi marakta chan mirai naina thabak tawkiba leite haina Administrative Committee awang kuno gi chairperson Maibam Somorjit na paumi singda phongdokre awang kuno Gram Panchayat ki ward member singyauna salam mayai leikai da leiba mahaki yumda paumi singa unabada Somorjit na makha takibada awang kuno Gram Panchayat ke salam ward number 5 ki job card holder amana 2025-26 ki lemhoba Mendes listing amaga chamri job card holder chaniga kuntra ga nipanda pifam thok humpuga matoi khandok lamlabaga chamaga humputara taret khaktada piduna chan mirai naiba thabak sathre haina media da phongdokhiba adu kanagumba kharana thawinsin tawraga administrative committee gi mingchathina na ba khona ba thawongnei court ta case laibana maram oraga administrative committee ase thabak tawba yadaduna leirakpana court ki ayaba lawraga thabak haurakpada ngairi hauzik lemduna leibasi Mendes lising amaga chohumne numising ase thabak sunaba numit tarani sukraba matung numit kunga mangani sukre Hauzik numitarani sunaba sem saduna leiri thabak subada line department gi share su sugadabana maram oraga master roll humpuga mathoi gi ming pikhat khrabani hairiba list da yauriba job card holder humpuga mathoi asisu mayamga chap manaba numit masing thabak sugani khangna administrative committee gi mingchathina na ba khonarak pasi laibak thibani gram panchayat asigi manungda PMAY gi housing loan gi matangda marai tawnabasu amata leitana problem thokpagumna phongdorak pasu laibak thibani haina mahakna makha taki awang kuno GP gi leibiriba job card holder singbu asan mirai naiba mong da thabak tawi habasi koi ngasi phawu tawkiba leite amung naungna na koi numit tarani ama mamang da sujagre adugi matung koi amung numit kun ga mangani ama koi thabak sujagre sigi matung da uji amuk 10 days ama koi praja singi pina na ba idana koi sem chadana koi preparation tawjari maramaduna GP asida leibiriba koi job card holder khudimang na gram panchayat asibu sawgatpiu aduga member singna amadi chairperson isamangna leibiriba koigi job card holder singda asan mirai naina thabak tawgiba leite kanagumba masagi nuaina daba amadi kharadagi press media ku thangda lan haijalakpa haibaji koi laibak thibani haijagi Amaromda Salam Ward number 5 awang kuno GP amasung ZP gi administrative committee gi member Nisikanta amadi GRS awang kuno GP anina job card holder chaniga kuntra ga mari da piga dabada
चामग हुंपुतरा तरेट खक्तदा पिरमबग लोइनना नुमित तरानी तरानी गी पिरमले अदुग जॉब कार्ड हुंफुगा माथोइददी पिरमद्रे पिदुबिसिंग असे अथुबा मतमदा पिबिदुना थबक सुहनबियो हाइदुना ngasi सलाम वार्ड नंबर 5 अवांगखुनो जीपी गी जॉब कार्ड होल्डर सिंगना इम्फाल वेस्ट डीसी गी ऑफिस ता ngasi नुमिदांग लाक्तुना अथुबा मतमदा जॉब कार्ड होल्डर सिंग थबक सुहलु हाइदुना लाके जॉब कार्ड होल्डर अमना सीईओ गा उनदुना वारी सारबा मतुंगदा सीईओ ना हयेंग मखा ताना वारी सानेसे हाइना खंगलाके करिगुंबा लेमहौरिबा जॉब कार्ड होल्डर हुंफुगा माथोयसी थबक सुहनद्रबदी सलाम वार्ड नंबर 5 अवांगखुनो जीपी गी मियामना अकनबा खोंजंग संगसिलगनी हाइकी सिकांतसना मा हंदकी जॉब कार्ड की थबक सुबसिदा अखोई हुंफुगा माथोयजी थबक सुबा यहन बिद्रे सिगिदमक्ता अखोई डीसीदा सीओ दा वाकचबा लाक्चबनी मसिदा अखोई सीओ ना हयेंसे उनारागा वारी साराजेना हाइबिरे अदो अखोई थबक असे सुबा यहन बियु अखोई जॉब कार्ड होल्डर अमा ओइना अखोई जॉब कार्ड होल्डर चामगा कुनगा हुमदोइसी थबक सुहन बाहौगरे अदो अखोई जिना थबक सुबजे यहन बिद्रे सिगिदमक्ता अखोई थबक अवांखुनो GRS member सिकांत दा अखोई थबक सुबजे यावजगे हाइदना अखोई सीओ दा वाकचबा लाक्चबन हंदक थेंगनोरिबा कोविड-19 ममांग खेनब थेंगनै कोविड नि हाइबगी मिपाई बिगनु लाइहो होबगी लायोंग लाक्लगदी होम आइसोलेशन तोबियु हाइना डायरेक्टर हेल्थ सर्विसेस मणिपुर डॉक्टर चांबो गोलमैना हाइरे होटल इमोलेस्ता पांगथोकपा थौरम अमदा सरुग्याबा लाखिबदा पाउमिसिंगना हंगबा वाहंगी पाखोमदा डायरेक्टर हेल्थ सर्विसेस मणिपुर डॉक्टर चांबो गोलमैना मखा तारदुना कोविड-19 की केस असि इंडिया दा नाबगी मसिंग हेंगलकपा थेंगनरे स्टेट की ओइनसु कोविड-19 गा मरी लेनना मांगजौनना सेक्सिन थौरांग लौखटपा हौरे हेल्थ डायरेक्टरेट की टीम सेमलगा पब्लिक की एडवाइजरी ओइना थबक पाइखटली हौजिक फावदा मिनिस्ट्री दगी एडवाइजरी लाखपदी लेट्री हयेंग स्टेयरिंग कमिटी की मिफम पांगथोकनी मसिदा टेक्निकल की मतंगदा खनगनी हाइखे डायरेक्टर न मखा तारदुना कोविड की टेस्ट तौबदा केस मसिंग हेंगलकपा लेरगसु मसि ओइरे हाइदुना मिपाइनिंगाई ओइदे मियामना कोविड नि हायरगा ममांगदा मियामना नाहनखिबा सिहनखिबा थेंगनखिबना अदुगुंबा ओइरकद्रा हाइना खनबा पाखटपा लैनै अदुबो मदुमना पाखटपिगनो हौजिक फावदा थेंगनबा कोविड की केसिंग असि लाइहौगी लायोंगा मानै खनाउनाबा नपताबा लाइहौ हौबा असि ओइ कोविड पॉजिटिव ओइबसे ngasi फावगी होम आइसोलेशन ओइना तहलगा लहले मसि ओइदुनसु क्रिटिकल ओइबा केस सोर होनबा वाबगुंबा लाकपा थेंगनरगदि हेल्थ इंस्टीट्यूशन सिंगदा डेडिकेट कोविड केयर थमननबा खंगहनबा लैख्रे हौजिक फावगी ओइनदे अदुगुंबा लाकपदी थेंगनबा लैत्रे मियामना तंगाई फदना कोविड के एसओपी फेस मास्क उपा खुद सेंगना हाबा नत्रगा हैंड सैनिटाइजर सिजनबिबा असे तौबियु हौजिक फावगी ओइना कंटेक्ट ट्रेसिंग तौ हाइबा नत्रगा फोर्स टेस्ट तौबगी वाफम लैते इसाना चिंगनबा लाइहौ लेबा ओरबदे होम आइसोलेशन तौबियु तंगाई फदना इम्यून सोनबा अंगांग अमसुंग अतै लैना लेबसिंगदे हेना सेक्शन बियु हाइखि if you take proper precaution, when a public place to you, crowded place to you, when a mask, you can prevent the reality. Java Tapaki, to cut the net there, when a mining bar, stuff we could say. Then the jump hand wash with soap and water episode. And the girl, ishing later has your hand sanitizer to use to your have said. As in announcing they are more prone to various infections. And the immune system is low Yabon Fagan marks open company, other school the way mask मणिपुरदा हौखिबा पुंग कुनमरिगी मनुंगदा सैंपल निम्फुगा माथोय टेस्ट तौबदा मियोय 13 कोविड-19 पॉजिटिव ओइरे ngasi नौना पॉजिटिव ओइरक्लबा मियोय 13 अदुदे इम्फाल ईस्ट तगी मरी अमदे इम्फाल वेस्ट तगी मापने हौजिक फावदा मियोय कुन डिसास तौखिबगा लोइनना हौजिक फावदा एक्टिव केस सामगा 19 लैरी Primary Agricultural Credit Society Singda Ministry of Cooperation Government of India ki mireng makada hardware equipment sing yanthokpagi thoromama pangthokre RCS Department of Cooperation Government of Manipur na sinduna Registered Cooperative Society Manipur ki conference hall da pangthokiba thorom aduda Special Secretary Cooperation Somorjit Salam RCS Manipur Waikhom Ivohal NABARD Imphal ki manager Partha Mandel MSCB Limited की प्रेसिडेंट पी रंजित अमदी ICM की डायरेक्टर खोइचुंग रंगामलियन आइमोल नचिंग सिंगना थौरम पुसिंगोइना सरुग्या के थौरंगमरी लेनना इम्फाल वेस्ट कक्चिंग तमेंगलोंग अमदी उखरुल दगी लाकपा प्राइमरी एग्रीकल्चरल क्रेडिट सोसाइटी निम्फुग मंगादा हार्डवेयर की इक्विपमेंट सिंग यंथोकी चीफ गेस्ट ओइना सरुग्या किबा स्पेशल
Secretary Cooperation Somorjit Salamna Khunai ama chakhot pa haiba sida Primary Agricultural Credit Society singi achauba thaudang lei Indiana Malem gi oina senwin da mari suba leiba oire harabasu grassroots level da leiriba society singdadi ahongba kaya leiba udre masi koknaba Primary Agricultural Credit Society singna wakhal Khanaba Honaba Matautai, Primary Agricultural Credit Society Sing Sakot Pahabasi, Langak na hekta paisa piraga chakot kadabanate, Isana Sentang Putoktana Honarabatunda, Bank na Ekoibu, Tazaraba Matunda, Sakot pa Oigadabani Haiba Wafam Sing Pongdoki. Lami hingal na tami. Ano na income hingal kaya dito number 1 na kali chang hai ga di income resource na chang hai income thun na ni kadai di income resource la ka do sarkar na aga na to kana gumom na la aga khud pidi ga do man de ba from the promo se isana ro ni mo to ga do ro isana ro ni mo masi sim da da ni isana kamaina ko income se thun ga do ye hai se cooperative society seems one of the means, one of the ways. Thoromaduda Sarugyakiba RCSW Ivolna State Asida Lariba Primary Agricultural Credit Society Janiga Kuntrago Humdoi Computerization Tobada Ahanba Face Kiwena India Langakna Ayaba Pire Masigi Apunba Senfam Na Lupalak Chatret Kamari Fudura Humdoi Dasmik Taruk Ahumni Primary Agricultural Credit Society Amana Piriba Equipment Sing Sizinaduna Common Service Center Hangdokpa Yagani Primary Agricultural Credit Society Asina Society Sigi Hiram Kaya Haibadi Fertilizer Distributor Gas Distributor Yauna FCI gi Godown Fawba Saduna Sel Tanba Yabagi Khudong Chaba Pire Ngasi Piriba Polam Singasi Lemna Pibane Haiduna Line Lobigano Khunaya Sigi Senmilon Chakhana Honabada Sizinasi India Langaki Wakalsu Grassroots Level the Ladiba Miambo Senmilon Chakolaba Matamda India Si Chakot Pangam Haibagi Pandam Tamli Primary Agricultural Credit Society Singna Thengneri Bakudong Chadaba Sing Kokhanaba Department Asu Technical Gi Oba Consultation Kya Thamli Makhoiga Matam gi Khudong Chaba Sing Adu Tanabiyu Haiki District Tourist Police Bisnupur Mathau Toholo Lakliba July Amadagi Bisnupur District Manung de Ladiba Lamkoifam Singda Mayai Kaba Nisa Yonba Amading Chaba Singi Mathakta UWDO Bisnupur District na Drives Tathaba Horagani Haina United Women's Development Organization Bisnupur District na Haire Ngasining Thokong de Laiba UWDO Bisnupur District ki Head Office ta Pangthokpa Paumi Singa Unaba Amada UWDO Bisnupur District ki President N Bimolana Hauzek Manipura Chanabi ama oina nupa da natana nupi fawba nisa sizinaba kaya yaurokpa koibagi mingda nupa nupi kaya pulaga athengba fawba nisa sizinaduna tourist center singda leiduna nupi amadi nupa kaya natai sadaba lichet kaya sanarakpa amadi thakchin chasinaraga haidorakpa sing aduna tidin lambida accident thokpadagi mamal yamlaba miwai kaya gi punsi mangle maramasina lakliba July gi Tang Amadagi Bisnupur District Manung de Ladiba Tourist Center Singda Nisa Saba Amadi Yoliba Singi Matakta Drive Satanaba Pirep Asi Laurakpane Housing Bisnupur District Asi Yangsin Naba Laitraba Mapa Mapu Pandaba District Amagumna Mioi Kana Tourist Center Singda Towning Bata Towneriba Akak Naba Koiba Langbagi Pungsing Amalaitriba Si Low Seneriba District Administration Amadi District Police na Yangsin Haningbagi Apambasu Tamlakle Ngasigi Paugi Mifamadu da Organization Asigi Secretary RK Tombisna Amadi Atay Taupuba Kayasu Sarugyaki Lakliba tang ama gi mamang da pofam phambiri ba imai bian singna lokshan biraga chu atang ama gi mamang sida lokshan biro tang ama dagi di aikoi Bisempur district ki udona hariba mafam sing tourist center sing Phubala amadi Sendra amadi Karangi tourist sport sing sida drive chatpa hogjaragani Mayai Kaba Sinjak Abadi Nisha Pumba Mutatuna Mapangal Kanba Indiama Oibangamna Nabagi Pandamda Prime Minister na Hodokiba Nasa Mukta Bharat Avian Gistarugama Oidangasi Bisnupur District ki Laimram Kangjibung Community Hall da Bisnupur District ki Nauna DC Oraklabi Puja Elang Bambu Manipur Institute for Health and Social Development na Taram Opagloina Nasa Mukta Bharat Avian Pangthokre District Administration Bisnupur Amadi District Social Welfare Office Bisnupur na puna sinduna pangthokiba thoromaduda District Social Welfare Officer Nikita Thangjam TS Zibon Laimram Haino Wog Waroching Joint Women's Committee gi President N Sumila LYLL gi President SS Budi Miss Universe Manipur 2025 Nirupama Sarangthem Femina Miss India 2024 Chanchui Khai Sarugya Khibaka Loinana Newton Nongthongbamna thoromaduda Resource Person oina Sarugya ke
Relief camp ta leiriba IDP singna fangba yaba old age pension, widows pension amadi disabled card na chingba fangba yaba singsu yangsin ke DC Bisnupur Puja elangbamna hagolaktiba naha sing amadi mahiroi singda afaba losing piduna afaba kunai ama mapangal kanba laibak ama ohenanba ngamnanaba khonase mayai kabachinjak amadi drug tagi lapthoktuna lainanaba aikoi khudingba ke asawa thodang lei hauzik relief camp singda lairiba IDP singi awaba khangi makhoigi awaba yengduna matam gi piba yaba sing amadi mateng pangba yaba sing adu punna khana nainaduna mateng pangnanabasu khonagani haiki Thoramaduda saruk yakibi Miss Universe Manipur 2025 Nirupama Sarang Temna Makhatana Haugalakriba Naha Singna Mayai Kaba Nisa si Matau Karamna Sizindaraklibano Matau Karamna Thadok Pangamgadage Amadi Mayai Kaba Nisa Singdagi Matau Karamna Lapthokna Legani Havasing Asigi Thoramasi Chauna Kana Fangbangangani Resource Person Singna Ngang Bataduna Aikoina Nisa dagi Lapthokna Lainanaba Honaminasi Haiki Manipur da thogliba chahi ani helaba irang asigi waroishin purakna naba honna bada BJP ge center ge losing ba singna lauriba thodang asibu pendaba fongdokladuna Kakching Khuno Municipal Council gi ward number 7 gi councilor wariba angom bimosal ngasi dagi BJP dagi tokre hiramasiga mari leina Kakching Khuno da laiba bimolsa gi mayumda pangthokpa pawbi singa unaba amada bimolsa na makha taraduna irang asina lamdam asigi miyoi kya ge punsi loikre kaya amana ngasi fawba miyam ga mimanaba ngamdana laire loinana miyoi listing kaya na lanjen aduna laire Lana Sibu BJP gi lusing ba singna ngasi fawba thamoi sengna waroishin purakna naba honadre Union Home Minister Amit Shah dagi hauraga lairiba BJP gi lusing ba singna Manipuri miyam bumi ama oina ubi bagi mami tadre India gi Prime Minister Narendra Modi shu Manipur da laktuna lan asibu lochina ba honadre amade wari sanana ba honadaba ngasi fawba Lairiba sida BJP gi center gi losing ba singna miyam gi awaba masak khangdaba matau asibu yaning daba fongdop oina ngasi dagi mahakna BJP dagi tokna ba phirep asi laurakpani haiki BJP the member party khudingma ai wakhalol asida onsilaga Manipur da yeromi kano honabada tanglu laita government ama leino honabada BJP have party devi pothadna anuba Manipur kanle aba party ama sem darkar lei hai na ai yam kon undok chake asin barabarga ai sama BJP party devi ngasi design project Ngarang dagi leftana churakpa nongna miyam gi mahausa gi punsida apanbo oire iram nala matik chana leitaba mafam sing ising thumjinduna sathok sachinda khudong chadaba mayokna hale Indian Meteorological Department's Met Center Imphal dagi fangba pauda dongasi Manipur gi mafam sinba thungna thasi gi kun taruk fawba millimeter yankhai dagi humputara manga fawba churaba yai hairi Kurai haikru makhongda turel torban kaibadagi haikru makhongda yum kai yauna mangta khraba singi yum Kurai Kendruge MLA El Susindrona Sarakiba adu ngasi khusinaba hokre MLA na mahaki lanai sel puthokuna nauna sariba yum sing ase mapung fana loisindrabasu Manipur ngasi ngarang amuk nong chuba horokpa sina hauze tarpolin khanduna leibada khudong chadaba mayokna rabi asi yenglaga hongjin ba hobuni hairi warhoriba yum gi saruk sing amadi atai loisindriba yum singsu athubada loisilagani haina MLA na fongdokki Nong tabasina thabak subadasu thintahale punna yum nipan sagadabani manung da tarukti chada marifutara loishile aduga ani amasu athubada saragani matung tarakpada ising isau tholokpada thengnana ba turel mapan sing thonana ba leibak forest department dagi PB daba amadi chingda makhoina control tawba ngamdaba maongda popi thabada seasonary ba sina ohelliba damage sing ase yenglaga athubada PIL ani lokholagani haiki susindrona makhatana khungakpa da laikhidraba Yaubada mamang da su tinsit cingang da layrol chananaba mafam oiduna lakpane mahaki maike digi athing balaite hiramasida authority nataba singna authority sabidana basu appeal tarakli Developmental nipan sagada manungda tarukti almost 90% completed oire hariba yum asi akoina ai site gi akoi lanai oina ai sajabani Imphal Valley manung there is any flood ki materials in lobom se government of Indiana amasung leiba akhoi government council sina ai nahan matasu governor unajabani sigi matangda lam lebak lobhom pibiu akhoi natrade turempan se akhoi semudragadi akhoi dum October da so dum achauwa ising chawng wali adu zum kai bi abalei ana haijaramani adu government side gi hujipauda reply am talakte
ngasi MLA na yum khusina khraba khurai haikru makhongdagi yumbu konjengbam sananu amadi atopa yumbu amana MLA bo thagatpa phongdurakli makoina miyuiba ama oina pen pen da khara leijarabasu hauzik ki oina MLA na mahaki lanai paisa puthoklaga miyam gi damak angamba tawfam thokpa sing torokpada apen ba phongdurakli Nongzu tha loidri fawbudi Nagaland gi Fisamada tatkiba National Highway gi lambi sembangam haibage thajaba leitre Manipur gi Governor na ahenba mieng sangduna thuba matamda lambi semnanaba Nagaland lenga ka tanaduna thabak lokhatpiu haina Manipur Drivers Association gi General Secretary Sanjoy Khetrimim na phongdokre kwa kaithel da leiba association asigi office ta paumi singa unaba amada mahakna makhatana Fisamada tatkiba lambi hanagi fibamdagi nong tabana maram oiraga saruk ani hena sokchille lambi asi tatpana maram oiraga Northeast Federation of Trade Union gi mireng makhada MDA Dimapur District Truck Drivers Welfare Union Kohima District Drivers and Owners Association Senapati District Truck Drivers Union Senapati District Truck Owner Association amadi Manipur Gorkha Drivers Welfare Association na Nagaland ge kidimadagi mauta dubi Taba lambida bypass road ama semduna nongmada sangdraba yadraba polam sing pusilakna basu akanba thabak paikhatlibani adubu bypass road asida driver sing natraga owner sing na masagi interest ta gari load hena pusilakpagi lambi ase hainingai laitana sokchile maramaduna lambi sida ton taraga nithoi dagi hendaba chaka taruk panba gari sing natana atopa gari sing satpada khudong thiningai oire karigumba ton taraga nithoi dagi hena puba gari sing yaroklabadi mari leinaba authority na yengsinbinaba association amadi union na wakalagani bypass road asi amuk tatkrabadi Manipur gi miyam da amuk hena awaba mayoknaragani haiki Romda lambi tatkiba tha fazilaglabasu Manipur lenga ki governor amade chief secretary na nongma fawba wahi ama fawba haidabasi karigino Nagaland lenga ka tanaduna athubada lambi asi semnana bahonabiu lambi yadabadagi khudong chaba logduna lalon etik tawriba singna su pochai sing mamal yuaningba mamanda yolibasi captain pd gi official singna athuba matamda yengsinbiu haiki Karino government na pambiri so karino tobiri se khangdre National Highway Authority of India gi makhada NSID selna semja batara ka su lambi asi pangan thok tabna maram boraga hoji semba gi sungya yadwa pm da leire masi kitang da oisu Manipur government na Nagaland government da highway raga kitang maru oiba khoi gi thawda ga la honjiningi amasung leibiri ba sembiri ba tobiri ba mayam jing mafam da su e kari karam ba pibam da leire gi highway da masu kitang do masu mayam mafam da khoi gi phongtok saning bai wafam dune khoina ai ngasi honorable governor gi mafam da amachung khoi gi chief secretary gi mafam da ina thamjaning se Imphal East District ke Porompat Police Station gi manung chanalai ba kai khu maning laikai da thas gi tang kun gama thoi amadi kuni thoi gi lona ba ahing nong yai da khulakpam sima sahani chei kun thraga manga mapuroi ba Majibur Rahman Misi gi matang da mara leiba myu sing mari leina ba authority na faduna aing gi be serak piu haina ngase khetrigau da lamdam madong gi nupi sing na wakat mi form kre Misi gi matang da sem ki ba JSC gi convener SM Malik na khulakpam sima sahani gi mihat asida chena ba myu sing lengak na thu bada puthok tuna aing gi be serak pi ga da bane ngasi dagi tharaka pung nimfunipan gi manung da mihat pasing puthok trabadi imung manung na asiba haksang laukiroi haiki इकोगी क्राइम मिहाट असिदा चेनरिबा मखोय खुदिंग मकदो थु मतम दा पुंग निफु क निपान gi manung da puthokpiba ngamdragadi ikoi asiba masasu lauroi haibasi ikoi sarkar gi magai da khangan jakre Amaromda khulakpam sima sani misigi matang da Porompat police na phagalaba sima sani gi mapuroi ba kai khu maning laikai de Majibur Rahman ngarang Porompat police na mahaki mathakta case ama lokhalaba matung da duty magistrate Imphal East ta puthoklaba matung da makhatana wahang pang sathana ba police custody da numit tarani gi remand lokhat khre hairi ngarang nungthil Imphal West district ki uripok nauremthong Yumnam lerak masinda laiba lane number 5 ki maira sang amagi manakta bom pokai halamba yaning da bafong doktor ngasi uripok nupi apun balof amade uripok apun ba lof na wakat mi fam sathakre wakat mi fam adu da maira pai bi da bom na attack to ba yaning de miyam tin ba mafam da bom thamjilamba athu ba matam da sengdok piro haina thaba tongan tongan ba play kat sijina ke naurem thong lane number 5 maira pai bi member Ice Priya Sorina ngarang bom langsilamba maira pai bisanglen asida nongmaijing khudigi numidang matamda mifam pangthokpham oribani ngarangi thodok aduda numidangi matamda oiramba thoklabadi maira pai bikayas asi ana khudong thiba kaya oiramgani maira sanglen da bom pokai halamba thodok asina aki khang toroktuna ima mayam hanana bakhonarapa si lamdam asigi maira pai bi khuding makta sokpani maramasina thokliba thodok asida amuk hanna tawdana ba amadi kanana karigi damak tawbuno haibadu athuba matamda sengdorakadabani hairi Suguma thabak se matung manau tawbinu tawriba potusu kanana karino karigdamak tawbibna haibatusu sengdokpirau
ngarang nungthil pung amaga khara henba matamda Imphal West District Uripok Nauremthong Yumnam Leirak Machinda leiba land number 5 Maira Paibi Sang amagi manakta bom pokhai halambagi thogdok adu maitei furupu muthanana bahona bani haina logdaba ngamde haina ipa thogok Nauremthong na phongdok paga loina na thawong adu yaning daba phongdorakli serola sina makhata na mi kungna tariba mafum asida bom thamjinduna pokhai handuna aki khang faun ba se yaning de matungda sigumba thabak ase amuk hanna tawbidana su phongdorakli Kidney animal fail over the gate transplant taunaba Pm-Istv lying libi en Sofia da RPI thawale na cell git mateng pangkre Churchanpur dagi lanjelaktuna relief camp talaribi en Sofia gi kidney animal fail oraktuna transplant taunaba Ems hospital da lakpada Mahesor thongnauzam gi mireng makhada RPI thawale Manipur state Delhi youth wing na mateng pangkhibani Churchanpur gi D-Filent Laimram laikai dagi ningthauzam Siam amasung ningthauzam Mempik anigi machanupi ningthauzam Sofia haukiba chahi 2023 gi May ahumdagi haurakhiwa irang asida lanjelaktuna haujikna Laimramda leiba SC girls ta hangba relief camp ta leiribani Sofia gi kidney animal fail orapadagi transplant taunabagi damak Delhi gi Ems hospital da lying sathriba asida RPI thawale gi national secretary su oriba Manipur state committee gi president Mahesor Thongnauzam gi mireng makhada committee sigi Delhi da leiba youth wing gi khuthangda mateng pangkhibani mateng pangkhiba duda Sofia gi apokpi and Mempik na apen ba phongdokhibaga loinana masanupi na tekta kaidna transplant loibaga mahaksu mi gi awaba matamda angamba mateng pangani haiki Delhi Club Ashram Delhi na Churchanpur gi lanjelaktuna relief camp ta leiribi ningthauzam Sofia gi layeng bada mateng pangnana bagi damak ngarang Chauhan Park Kilo Kirui Ashram Delhi da lucky draw masin kre hauze kidney animal failed orakpadagi ningthauzam Sofia Delhi gi Ems transplant taunana ba layeng lakpani punna hana Maitei Club Ashram na lupa lakh amaga lising yangkhai lakh amasu fund mobilization tawkhre hari mahaki layeng basida punna lakh taret muk changani haina doctor na hairakpadagi mayamna punsilaga mateng pangnana ba haiduna lucky draw si chinbane haina bumper asibu sililangliba ruchidana ISTB da phongdorakli ngarangi bumper house aduda lakh amaga lising nimfugi mayada donation tawbangam ki haina organizer na ISTB da phongdorakli haujiksu mahaki yamlaba senfom kaya ama hapinaba Maitei Club Ashram na Manipur miyam da paujel pirakli ningthauzam Sofia gi mateng pingbi ningba singna 961 2499 836 asigi number asida call tawbiraga mateng pangbiu hairakli ngasi Catholic School Parents Guardian 2024 na Catholic School Kanchipur gi akoibada lamtu sengdokre matam kuina sengdoktana lairakpadagi ising selam draba drain kya su sengdokre amora kai sengdokpagi thoramaduda school asigi principal na school asigi nongpok thangba amade makha thangbada lairiba lambi gi phibam ase asuki matek fatrabana nongju thage matamda mahiroi singna vendagi kumlaga school gate tamna lakpada drain matik chadaba amadi lambi thong chamjinaba parents group na mari leinaba singi pukning singsilakli thoramaduda environmental activist Manikanta Mutum amadi Lilong Municipal Council gi staff singsu sarugyakhi hauzik paw merthan atin break amatang laujari Handak chahigi 2025 ki state topper oina tawa ngamjare sida aina masida tamba kansida isi goja singsina ibo yamna help tawbigi nitchi gi mutangda nitchi kari no haji khanganba aduga nitchi magi exam si kamaina thagdagi magi technique kari kara leiba sing aduga ma khangdaba sing takpiba sina singda isina help yam taw Nitki experience hoiba ai brother sister singda ajani boldi misida leiba facility sing misigi top top magi magun sing se untang sigi class da yawaga dobi ho hana hajar ba hola to kana akoi mulai Admission open. Rich College, Rich Roof Building, Maitram Imphal, BA 2025-2026. Aikoina pizariba courses singde English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours da lakpiba yagani 9233287833.
मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुनमक सिबु खुदकता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup. Hi friends, adom na gari thau hapam matamda di afaba thau hamna bone adom gi khwaidagi maru oriba liver gi damukta di kari section thorang lobi Novochem health care gi original lipsa 5G na adom gi liver buson badai ngak thol liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hanthali sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari. Handaki lakadoriba NEET exam 2025-26 Red Mind Institute kasabat kaya na kay manung daleba coaching center asida pamagi jahi kaya na NEET ki qualified ba satra kaya puto ka ba ojasin subject singa dudi physics chemistry biology amadi maths ni CBSE amadi council class 11 amadi GRP class class starting from 23rd June Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Comet has done it again in NEET UG 2025. A regular student of Comet scoring 579 out of 720. NEET UG 2025 ki All India rank 3706 state ki oina state topper oiba ngamjaki Comet ki oja sing na handaki NEET ki preparation tawda yamna help tawbiki oja sing yamna friendly oi wari sanaba khotpa yamna ngai question hangba chatba khotba da kem pan belai tawdo Comet se adum Manipur ki oina laiba institute myam sida top pe mock test series na ingona help yam tawgi chapter ama pare chapter dugi khangdaba kari da lairi aduga karam na kawgre aduga karam na focus area no aibdo aduga test dagi maroina khangma oja sing na piriba kanau sing lahu nawa future experience sing na recommend tawni Comet, where excelling is the way of life. Enroll today, shine tomorrow. Break matungda mayamba mukahna taram nokchuri loina makha taba pau pizari DTBC Chandel da District Health Society amadi National Tuberculosis Elimination Program Chandel na sinduna pau misingi oiba media sensitization program ama pangthokre district asigi district tuberculosis officer Chandel in charge Dr. Tongal Riol na thoram aduga mari lainana haikibada 2025 asida India dagi TB muthanana pa pandam thamliba sida mai pakhanana bagidamak 100 days TB campaign haina district asida su December 2024 March 2025 forward my partner sanction cray masida TV preventive measures oina TB vulnerable oiduba mafam singda leiba mioi chaunga ga marifu humdoi ge sample test tauki aduga mioi kunga ma thoina positive oiba thengnakhe makoida pifam thokpa treatment hidak machi oiba chinjak na chingba piri haiki loinana campaign asida war footing da chathaba oikiba amasung chaukraba district asida 100 days na cover tawba ngamdabana awareness program kaya mathau tari haiki thoromadugi manung chana niksai portion yosna NPY ge makada nutrition and support fangdiba TB patients singdasu CMO Chandel Dr. Joyshan Monsang amadi district tuberculosis officer Chandel in charge Dr. Tongal Riolna food basket singsu khusinaki Thamasupna Chathariba World Hypertension Day ge loshilakpagi thoram pangthokre State Non-Communicable Division National Health Mission Manipurna sinduna measures your blood pressure accurately controlled live longer haibathim makhada hotel imoles ta pangthokiba thoramda health services ki director Dr. Chalbu Golmai Family Welfare Director Dr. N. Hemant Kumar amasung State Nodal Officer NCD Dr. Y. Premchandrana Thoram ki athoiba mithung lensing oike State Nodal Officer NCD Dr. Y. Premchandrana 2015 dagi non-communicable disease kamari lainana 2015 dagi home based testing chathaba horaki sahi kunthra gi mathakta leiba mioi lak mapal rom enroll tawba ngamke masigi manungda mioi lak tarok BP test tawke masida natana diabetes yauna atai laina makal singsu check tawbagi thabak rural amadi urban Health Care Center Singda Chathare Senba Sahi 2024-25 the India Lenga ki initiative mukhada numit nimfuni gi intensified screening campaign hypertension amasung diabetes ki pangthopangam ke Senba Sahi 2025-26 ki oinasu thabu mama chathariba campaign asida mioi lak taragani thoi BP yengthokpagi khudong chaba pike maruena khudong chaba si public placing Kaitel school community level da pangthokle housing NCD unit
taraga taruk leire mafam sing asida doctor consult tawigi khudong chaba piri footfall gi masing mamang dagi hengalakli masina government health center singda miyam gi thajaba hengalakli utpani haiki directorate of health services ki director dr chambo golmeina hypertension haibasi aikoina bp wangba hairaga khangnaba layong makhal amani bp wangbana hakchangda sokhalakpagi maram kayama oheli bp wangba si genetics su oibai lai adubu maruaina aikoina chanari bachinjak asi section ba hena maru oi fat red meat amasung thum yamna chaba sina bp wangna bagi maram oheli overweight oiba sisu phate maram asina aikogi lifestyle hongdokse mana masing chaba matam chana exercise tauba bp wangada badagi ngak thokpa ngamgani haiki Sainik School Imphal na sinduna school asigi nauna semgatpa digital classroom hangdokpagi thauram pangthokre Thaurongi manung chana school asidagi handak tanauna commission officer oikraba school asigi cadet oiramba mioi taruk harau tayam okpa school asigi class 10 amadi 12 ta academic achiever oikraba mahiroi singda manamathum piduna pungning thogatpa amasung Everest base camp ki khongchata saru gyaroba cadet singbo pungning thogatpaga thauram adugi auditorium da pangthoke thauram aduda 57 mountain division gi GOC major general Samir Sarma Kartekia Family Welfare Organization Red Shield Division ki chairperson Priya Kartekia Sainik School Imphal ki principal Colonel A Rajiv na chingbu singna maruiba presiding member singna sar oina sarugya ki bagloina school asigi oza sing cadet singsu sarugya ki tharomadu ko mari leinana wangang ki singna Sainik School Imphal gi singthaningai oiba thabak sing khanghan ki bagloina school asigi nauna semgat sagat ka tabakaya gi matang dasu phongdokhi Rajasri Baigaswandragi Chaniga Marifu Manga Suba Mapok Ningsing Thauram West Bengal gi Sri Sri Anu Mahaprabhu gi Mandir dasu pangthokre SSAS amasung RBI MT anina puna sinduna pangthokpa Rajasri Baigaswandragi Mapok Numit Ningsing Thauramatuda Thauram gi manung chana Adivas pangthokpa loinana Madan Gopal Sarmana Madha Bhagavat Puran gi maramda sandokna khanghanbata natana Thakurda Nritya Kala Mandir da Nata Sankritan Sri Sri Anu Mahaprabhu Seva Samiti Rajasri Pala Radha Mandav Cultural Organization Manipurna Kunjaras Amadi Thakurda Nritya Kala Mandirnasu Nata Sankritan Utki Hairi Sky Hospital and Research Center Private Limited Rims Road na sinduna nomugi oiba lemna heart screening tawbagi camp ama Thawbal Mela Ground da pangthokre Highway Star Union Thawbal galoina na pangthokiba camp aduda OPD da miyoi humputara mathoi iko da kungani thoi miyoi nimfugani thoi na ECG amadi miyoi kuntrana blood sugar yengbagi khudong chaba sing pikiba galoina na layang balakpa miyoi singda hidak langthak singso lemna yanthoki hairi Amrut 2.0 की मखादा अर्बान की जगह सिंगदा दीनदयाल अंत्योदय योजना नेशनल अर्बान लाइवलीहुड मिशन की मखादा लेरिबा सेल्फ हेल्प ग्रुप सिंगदा अमृत मित्रना वाटर डिमांड मैनेजमेंट वाटर क्वालिटी टेस्टिंग वाटर इंफ्रास्ट्रक्चर ऑपरेशन अमदी अतोप वाटर सेक्टरल प्रोजेक्ट सिंगदा अखनबा सेंथंग थाददुना अकोइबगी फिबम फगरहनबगा लोइनना इसिंग योक्तुना थंबा अपबा इसिंग फंगननबगे पांदमदा सेंगलिबा नंबोल म्युनिसिपल काउंसिल की मनुंगदा लेरिबा कबोवाक सिंगदा अमृत मित्रगी Senthang Makada Women for Trees ki Thauram Pangthokre Imagi Mingda Uchara Thasi Haiba Pandamda Uchara Chanirom Thakibaka Loinana Thariba Uchara Sing Adubu Hinghanbada Achoba Thogdangsu Self Help Group Singna Lokre Town Planning Department Abadi Manipur Urban Development Agency gi Mideng Makada Nambol Municipal Council na Sinduna Pangthokiba Tharam Aduda Town Planning Department gi Chief Town Planner Nongthongbom Benju Singh Associate Town Planner Maisna Manas Singh Nambol Municipal Council ki Caretaker Chairperson CS Basantana Chingbu Singna Maruiba Mui Singh Oina Sarugya ki Bagaloinana Kabowak Singh Self Help Group Ohungi member Singna Sarugya ki Thoramaduga Mari Lainana Town Planning Department ki Chief Town Planner N Benjuna Mafum asida Ministry ki Senthang Makhada Khangal aba Miyam gi Pukri Achobagi Akoibada Thariba Uchara Singh asina Akoibagi Phibam Phagat Hanbatanatana Pukri asida Aphaba Ishing Yoktuna Village asibusu Aphaba Village Saukhat Palamdam ama Ohanba Ngamnanabagi Pandamda Paikhatpane Ministry na Thadorakliba Senfam Singh asina Self Help Group Singna Uchara Singh Hinghanba amadi Akoibagi Phibam Ngak Senbada Achangba Khudimak Thadagani Loinana Manipur gi Mafum Ayambada Sigumba program asi Mathang Paikhatkani haiki Iramdam Athoibi VLF Punna Himinasi VLF Laimrembi VLF Amadi Luchingbi VLF Urembam PRICVO Convergence Project Manipur State Rural Livelihood Mission Imphal West Pasoi City Block Amadi PRI members of Urembam Gram Panchayat Imphal West ka khusamnaduna one day convergence mela ima huidrom lairemi tarang
अपान संगलेंदा पांथोखरे थरमदुदा कोंथौजम केंद्र के MLA डॉक्टर सापम रंजन सिंह प्रधान यूरेंबम GP सुखाम जॉय जिला परिषद मेंबर यूरेंबम GP थियाम रुबिंद्रो अमदी मियोय क्याना सरुग्याखी नंबोल SK वुमेन कॉलेज डिपार्टमेंट ऑफ हिंदी IQSC SK वुमेन कॉलेज केंद्रीय हिंदी संस्थान दिमापुर केंद्र का पुनः खुसमनदुना नुमित तरानी चुकना पांथोकदबा कैंप हौदोखरे हिंदी भाषा संचेतना सिविक पथयाक्रम हाइबा कैंप हौदोपगी थरमदुदा केंद्रीय हिंदी संस्थान दिमापुर केंद्र के रीजनल डायरेक्टर डॉक्टर थनबुई SK वुमेन कॉलेज की एग्जाम कंट्रोलर S चंद्र कुमार IQSC SK वुमेन कॉलेज की कोऑर्डिनेटर डॉक्टर S सुभाष चंद्र अमसुंग SK वुमेन कॉलेज के प्रिंसिपल डॉक्टर RK लोकेंद्रना मरुएब म्यूजिंग ओइना सरुग्याखी सीनियर एक्टर गिल मणिपुर की 2025 तक 2028 फाउब की नौना थौ पुननबा एग्जीक्यूटिव कमिटी के मेंबर सिंह खनख्रे प्रेसिडेंट ओइना खेत्रिमियम तेस केसोर जनरल सेक्रेटरी ओइना नोंमाइथेम नंदकुमार खनख्रे ngarang pangthokkiba mifamna मणिपुर की सकनाय रवि आर्टिस्ट खेत्रिमियम रासिना लेखिदबदसु अवावा फोंदोखी थौबाल हौखा कियाम सिफाइद लेबा याई कोचिंग सेंटर कम बोर्डिंग की एक्सकर्शन सत्खिबा गाड़ी अमबु गैंग खुटपु मना मियोय खरना अकायतोय थोगलकपा गाड़ी की ड्राइवर बु तमथिना फुबिरकपा अमसुंग एक्सकर्शन द यावरिबा पिकलिबा अंगांग कया यावना गार्जियन सिंगदा अकी एखंग पोहलकिबा थौंगबु वाइथौ कियाम सिफाई हौखा अमसुंग थौबाल खुनौ की क्लब तरागनी पान की अपुन बलुफ अमा ओइरिबा मैतै कम्युनिटी जॉइंट कोऑर्डिनेटिंग कमिटी MCJCC अमसुंग वुमेन विंग ना पेंदे अथुबा मतम की मनुंगदा गैंग खुटपु असिना मियाम सेंगदोकपिरो हाइना फोंदोरखले ngasi babu bazar da paugi mifam ama pangthokladuna women wing asigi secretary pebam indrani na फोंदोरकपदा ngarang sakhiba excursion adu coaching center kam boarding center asida lairiba pikliba mahiroi sing chahi ओइना सहीगी ओइना चटपा एक्सकर्शन ने हलकपगी लंबीदा सेंद्रादगी थोगलकलगा मतुंगदा मोइरांग लमखाई खरा हेलकपा अद्वाइदा गाड़ी मचा अनीदा तोंगदुना लाकपा मियोय अहुंगा एक्सकर्शन चलिबा बस असिगा लंबी पीपी दे हाइबगी मतंगदा खरा यनबा लैखी बस अदु खामदुना नुंगाइनदबा पुनमक लोइसिनरबा मतुंगदा अमुक हन्ना मियोय सिंग अदुना अहेनबा मियोय खरा खोमदुना पुरकलगा बिष्णुपुर यौद्रिंगाइगी लबुक लमहांग अमदा बस अदुबु खामदुना अकी अखंग कया पोखलखिबा थोंग अदुबु यामना पेंदबा थौदोक अमनी बस अदुदा तोंगलकपा मी पुनमबा कुमथा हलगा पिकलिबा अंगांग सिंग अमदी गार्जियन सिंग अदुगी ममांग मक्तदा बस की ड्राइवर बु फुबीबा अमदी बस थुगाइबना चिंगबा कया तौरखिबा असिना अंगांग सिंग असिदी तुंगदा अमुक हन्ना एक्सकर्शन चलु हाइबा यागनी थाजद्रे बिरजित कौबा मियोय अमना लुचिंगदुना लाखिबा लुप असि करम लुफनो बिरजितना लुचिंगदुना लाखिबा लुप अदुदा आरामबाई टेंगोल की सिंबल लोगो येकपा गाड़ी अहुम मरी यावरंबा सिना मियामदा हेना चेनबा अमा फहले लुरबा लैबा के तानफम असिदा अतोपा कम्युनिटी सिंगना नोकनगदबा अमदी कांगलुप मसेल की मरक्ता पामदबा थौदोक थौननबा सिनबा मानबा थौंग असे मतुंगदा अमुक हन्ना थोखनबिगनो अमदी बिरजित की लुप असि करम लुपनो हाइबदो मियाम खंगना फोंदोकपिरो हाइखी मरी लेनबसिंगना ब्रिजिट कनानो मा लुप कनानो हाइबसे सिमतंग थिगतपियो हाइबसे मीडिया के थोंगदा हाइजरी ब्रिजिट हारिबा लुप सिना खोममबिबा आंगांग सिंग मखोइना गेम खुपु मानबा ग्रुप सिना सिजनबा गाड़ी से अखोइगी आरामबाई तेंगोल की सेनबोन थेतबा आरामबाई तेंगोन थाबा गाड़ी कार अहुम मरी यावी हाइबसिमा अखोइना उजाहौरे मसे कमाइना आरामबाई की तेंगोल की गाड़ी से कमाइना यावरमबिबनो मसीसु इचिलनाव सिंगना मरी लेनबा इचिलनाव सिंगना अमुक्तम मोना थिदोकपियो हाइबसे मीडिया के थोंगदा हन्ना निसिंगजरी हौजिमुक सानबगी पावर खुगी सेने स्पोर्ट्स जर्नलिस्ट बोयाई निंगथोगजमदगी लवविरासी सही सिगी इंटरनेशनल ओलंपिक डे की थौरम ngasi मणिपुर ओलंपिक एसोसिएशन सिंधुना खुमल लंपाक स्पोर्ट्स कॉम्प्लेक्स लेबा मणिपुर ओलंपिक भवन की मीटिंग हॉल दा पांगथोखरे थौरम मसिदा मणिपुर मुंगना एसोसिएशन के प्रेसिडेंट MLA थांगचम अरुण कुमार मणिपुर सरकार की यूथ पर्सन स्पोर्ट्स के सेक्रेटरी नौरेम प्रवीण हॉकी ओलंपियन के एस थोइबा मणिपुर ओलंपिक एसोसिएशन की वाइस प्रेसिडेंट अमदी ताइकुंडो एसोसिएशन ऑफ मणिपुर की प्रेसिडेंट बॉबी वाइकोम अमदी यूथ पर्सन स्पोर्ट्स की डायरेक्टर मयंगबम बेतोना थौरमपु सिंह ओइखे मूव लर्न डिस्कवर टुगेदर फॉर द बेटर वर्ल्ड हाइब थीम द पांगथोखिबा थौरम मसिदा मणिपुर ओलंपिक एसोसिएशन की प्रेसिडेंट सुनील एलांगबमना हौजिक ओरिबा मणिपुर की तंगदु लैतादबा असिना मरम ओइदुना तोंगान तोंगानबा कम्युनिटी सिंगी मियोइ सिंगना ngasi pangtholiba thorom masi saruk yabangam khidabada nungai taba phongdoluduna lakadoriba sahi khara sidadi
amaga nungsi sanaba puruktuna mapung phana amato oina pangthokpa ngamba oirsanu haiki. Department of Education Sports Manipuri Laiva Honorable Governor Singla we request of Jaraga Matangi Matunda Matumasu William Yawi Ava I think come Sanro Mayam Kader Mayam organizer Mayam welcome by our platform Su atau Saga Chingi Jarambo Su I am Puna Nina Madu Tangasu Baku Su Adi present on Pajima Dari anak penting ada Olympic Sumber Soiwa Masai saya Purna pada naik sini ada sikit dari sini sini Research Lonely Kasih Covenant was elected on March 20, 2025 at 144 session of International Olympic Congress. Masih ada sikit apa Congress termasukkan ada paling sahas official oleh sahas Lonely bisa masih apa itu Olympic itu juga Lonely na jadi tamu bisa ayo kita bagi yang menjenai berapa IOC adumba president yang bagi president MLA Thangjam Arun Kumar na phongdokhibada amaga nungsi sanana lainaba amadi masa mau phana ana ayek yaukuna lainabagi damak sana khona bhaibasi yanam maru oibata natana unity purakpadasu yamna mating oigani haiki oi pobosai city yamna khawat lambi ma ekoloi beda ai darkar ba sinsi nungsi sanana timna liba aksang kanaba amaga culture the language the sana bagi competition to do na to tongan me amma kin to this post kanda ai kan region to lai state ki lai culture ai language lono masih share to minari ni ko post ni tanda as machine ai ko ma to unity ko pada darkar ba ai na hoji changen dari ba profession ai kare ko sungi profession jo ki lai ba situation je de ko si maya mutu Betray to home the way the using consider Sana the consider Sana only the more candidacy Manipur Association the video officials in Adam Sina Musina I will often be the same thing my housing Masically change the constitution program very late and Norway Masina I got Morata and Papa and Unity Lab and Mushinaba other Manipuri situations and so the Tuan the distriction of the Girl, but one that in the Association of participate over the Tuan that in Yoga, Togo, Antoponina, not in a regular Romani situation, the Karu Petana, regular situation, see solution for the Pomana, Ladiva, and Pudimana, the Magi, they don't have the Magi Kanzava, share to the situation. Pagadaga pagdagurita dumani kurumala murala kuruma sebagai saya orang terjaga amuku suhana sebuah program ada saya berkomunikasi dengan mereka ada program sesama yang lagi mungkin ada cek Youth Person Sports ki Secretary Naurem Pravin na North East ki State Mari Manipur Nagaland Mizoram Meghalaya na North East Sports asi hena develop taunaba Manipur Governor na high level task force ama semle haiki prospectively adugo then madu tournament to championship host of the infrastructure itaba adum discipline khansi kaidana to the fencing see one of the discipline we cho adu fencing yo le ba equipment le the whole su azu ta the sigi problem me see once for all kong na ba ki madu championship captain at every man who is national games, even Madrid can one book. Masana, host of the equipment to Madrid, obviously on the same overseas, high Madrid, the Panama Centralis. The Setsky Makata, second indoor stadium, Singarana, in principle plus DPR, Utobe, Widri, harmony in the construction order. Kumalang Paksi manung sita apart from the structures, management si overall kamanabo. Kumalang Paksi management tawri mo, amo masi overhauling kamanabo. Mayam lere Ministry of Dona, Sina high level task force on development of sports in Northeast Haidanan State. Same see, Honorable Governor Naman Chairman,
सी यावरगा कमिटी से पांथोखिबा थौरम मसिगा मरी लेनना मणिपुर एमएसआर कराटी डो एसोसिएशन नमदी नॉर्थ ईस्ट स्पोर्ट्स कराटी फेडरेशन ऑफ इंडिया की प्रेसिडेंट नमदी मणिपुर ओलंपिक एसोसिएशन की ट्रेजरर ओइबतन नतना नेशनल सुतोकान कराटी फेडरेशन इंडिया की सिबहंसी किरण कुमार थांगजमदा कराटी इंडिया ऑर्गेनाइजेशन ना मापन सुबदान कुदान की लेमजनिंगै ओइरबा एवार्ड पिरकपबु मणिपुर ओलंपिक एसोसिएशन के प्रेसिडेंट सुनील एलांगबमना अचंब खुदोल पोर्सिंग पिदुना इकाई खुमनबो उठकी किरण कुमार थांगजम खुराई थौदम लेकाइदा लेबा थांगजम देवेंद्र मदी तखेलंबम गंगा की मचानुपाने हौकिबो सोंग लिसिंग अमगा चमापन हुंबुतरा तरुकतगी वजा पाउनम मणि कुमार की मखादा कराटी मसाना असी सानबा हौकी हौजी फाउबदा स्टेट असिदा ओलंपियन बॉक्सिंग द मरी हॉकी द तरेट जुडो द अहुम वेटलिफ्टिंग द मरी अमदी आर्चरी द अमा पुन्ना ओलंपियन तरमापन पुथोखरे ऑल इंडिया फुटबॉल फेडरेशन ना खंगलपगी मतुंगिना भारत की तोंगान तोंगान ब स्टेट सिंग द पांगथोंनरिबा ग्रासरूट डे की थौरंगी सरुक अमा ओइना मणिपुर दसु ऑल मणिपुर फुटबॉल एसोसिएशन सिंदुना लमलोंग थोंगोंग द लेबा आर्टिफिशियल टप ग्राउंड दा अकनब नोंग मरकता पांगथोखरे पांगथोकलिबा थौरम असिगा मरी लेनना ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी एल ज्योति मोइरोइना नेटवर्क असिगा अखनन उनबदा फोंदोरखिबदा अखोइगिदि नोंचिंगी फिल्म पत्रसु अंगांग सिंगी ग्रासरूट के चाही ग्रुप अनि अहुम के साना हलगा अखोइ ग्रासरूट देसी पालन तौबने नोंचिंगी फिल्म मरक सिदा हौजे हौजे एएफसी सी डिप्लोमा कोर्स फेज 1 की लोशन करे नान तारीख कुंदगी अमु फेज 2 की मी कुमरी की सेम इंस्ट्रक्टर ना चथरी नोंचिंगी फिल्म ना फटबना प्रैक्टिकल तौब खोपजु अखोइ आर्टिफिशियल चपचे हेत थुमबनिना डीजल गेम पेट्रोल गेम इलेक्ट्रिक नि तौरगा चिंगचिंगदना यावाना तौरे मेन स्टेडियम सु दुरान की सेमी प्रैक्टिस ग्राउंड सेम मरम ना अखोइना क्लास ना एमओए की कॉन्फ्रेंस हॉल तौवे और प्रैक्टिकल ना सिगी आर्टिफिशियल तपतु दा नोंग चुस इसिंग चिंगचिंग ना तौरे सेकेंड प्रीमियर लीग से लेबा के खुरोंचादब खरदगे अमुक लेपा अमुक इसिंग चावबदगे अमुक लेपा मरम ओरदना खुरोंचादब खरदुगी ग्राउंड लेक्तबगी यामना अवाब माइखोदा टूर्नामेंट तौगदरा अदगी ट्रायल तौगदरा हंदकी इसिंग इचाउसिना अनपदा लेबा ग्राउंड सु थुंजनगिबगी फिल्म फटबना अवाबगी फिल्म अमदा लेरी अदुबो अखोइदि चैंपियन ओइदबा यादे हाइबगी आसादा नुमित निनी हुमदिगी मनुंगदा कोचिंग थादोक्तना टेक्निकल थादोगा अकन मवंगदा प्रैक्टिस तौरगा ख्वाइदगी फबा प्लेयर खलगा अफबा टीम दु सेमगा चैंपियन ओइनबाना हुजिक सेम सानाबा रेडी तौरगा लेजरे थौरम मसिगी सरुक अमा ओइना पिकलिबा अंगांगी ओइबा फुटबॉल मैच सु सानकी मखाताबा सानबगी पाउदा मणिपुर हॉकी ने सिंधुरंगा सि खुमल लंपाक हॉकी स्टेडियम दा इंटरनेशनल ओलंपिक डे गे थौरम पांगथोखरे थौरम असिदा एमएलए गोविंदास कोंथौजाम मणिपुर हॉकी के लाइफ टाइम प्रेसिडेंट ओलंपियन केएसएस थोइबा मणिपुर हॉकी के एडवाइजर अमदी हॉकी इंडिया के फॉर्मर प्रेसिडेंट ज्ञानेंद्र निंगोमबम मणिपुर हॉकी के प्रेसिडेंट खोइरोम लोयालाकपा अमदी एमएलए टीएस अरुण कुमार सु सरुग्याखी इंटरनेशनल ओलंपिक डे के थौरंगा से डिस्ट्रिक्ट ओलंपिक एसोसिएशन DOA थौबाल नसु चिंटुना थौबाल खेतुलेकाई हौताविगी डिस्ट्रिक्ट ओलंपिक एसोसिएशन की ऑफिस कॉम्प्लेक्स दा लेबा मल्टीपर्पज इंडोर स्टेडियम दा पांगथोखरे थौरमदुदा डिस्ट्रिक्ट यूथ एफियर्स एंड स्पोर्ट्स ऑफिसर देवेन मोरांगथेम डिस्ट्रिक्ट ओलंपिक एसोसिएशन थौबाल की प्रेसिडेंट मुइटुम मनी अमदी थौबाल डिस्ट्रिक्ट की तोंगान तोंगान बा स्पोर्ट्स एसोसिएशन सिंगना सरुग्याखी थौरंगी सरुगमोइना डिस्ट्रिक्ट ओलंपिक एसोसिएशन की फिराल सिंखतुन इकाई खुमनबसु उतखी DOA की जनरल सेक्रेटरी एम मधुसूदना चाहिए सिगी सितंबर था मनुंगदा फर्स्ट डिस्ट्रिक्ट ओलंपिक गेम्स डिस्ट्रिक्ट ओलंपिक एसोसिएशन थौबाल सिंधुना पांगथोकनब थौरांग तौरी लाकलिबा जून कुनगमापनदा डिस्ट्रिक्ट एसोसिएशन खुदिंग की सेक्रेटरी प्रेसिडेंट सिंगी ओइबा मिफम अमा पांगथोकलगा फाइनलाइज तौरगनी हाइखी नावी मुंबई मिक्स मार्शल आर्ट्स एसोसिएशन सिंधुना था सिगी कुनगमाथोइदगिन कुनगनिथोइ फाउबा नावी मुंबई दा सथकिबा सही तरह मखागी MMA फाइटर दा माई पागलखरबा सुगनु असेंबली कॉन्स्टिट्यूएंसी की मनुंग चनबा वांगु लाइफम अवांग लेकाई हंग हैनौ यामदगी अमोम इंगोचा अमदी अमोम ओंगबी बेमबेम की मचानुपा अमोम रोजेसना इवेंट अदुदा महाकी लंबाबु माइथीब पिरमदुना माई पागलक्तुना गोल फंगलखरबा अमोम रोजेस ngase इम्फाल इंटरनेशनल एयरपोर्ट की ओक्लोरबा मतुंगदा महाकी पोंगनफम लमदम ओरिबा वांगुगी प्रजा मियामना महाक
na lakpagi lambida taram na okre SWC club amadi hawa club amadi lamdam aduki ima maira paibi praja kaya nasu sinduna amon roses na mai paglakpagi wangu laifam awang laikai hainawiyam community hall da su taram na okpagi thoronga loinana amon roses ta miyam na achamba khudol piduna pukning thogatpagi thoram amasu pangthokre Kiamgai Haibong Makong ground the first 9S side football tournament 2025 in loving memory of late T.S. Tombi Devi and late T.S. Angamocha Maite ngase Hairo Kendrugi MLA Dr. T.S. Radheshyam na chief guest oiduna hogdokre Thoromaduda Kairao Kendrugi MLA Sri Laurembam Rameswar Maite na President Amasung Khetrigao Kendrugi MLA Sek Nurul Hassan na guest of honor oina sargya ke ngasi hogdokpa numita opening match oina IDFA Kha Sanjen Bamga Khabam United FC ga sanabada goal amamam chanaduna draw chatkre loinana Manipur Club Manipurga All-Star Kiamgai gasu exhibition match ama sanaki tournament asi punna team taraga taretna sarugyaraga champion team aduda lupa lakh ani aduga runner up ta lupa lakh ama oina prize thamle loislak padanga sige maroiba pau amukka hanna pizare Job card ki khusuman ningthina pibit rehaina Imphal West DC office ta job card holder sing Thomjen Kray Covid ne haibagi mi pai biganu lai ho gi layong laklagadi yumda tongana lebiu haina Director Health Services Manipur Dr. Chambo Golmai na haire Manipur da hokhiba pung kunmari gi manungda sample nimfugama thoi test tobada miyoi 19 COVID-19 positive oire Amadi International Olympic Day gi thora Manipur Olympic Association asinduna pangthokre Ngasigi oinadi Manipuri pau matang ste loijare mideng tabri bunamukwa mukka hanna khurumjare